HOUJIK OIRIBA PHIVAM ASIDA KANAGUMBA SINGNA LAMBI SOROKTA THOKTUNA Shel Khaibagi Thabak Chathaduna Meeyam Da Apanba Piriba Asi Leppiyu HAINA Chief Minister and BIREN TOURAKLI Wafam asi ngasi fomkiba Manipur Legislative Assembly gi mifamda MLA Okram Surjakumar amadi MLA TH Arun Kumar anina pukhalakhiba tongan ba calling attention gi paukhum oina Chief Minister and BIREN phongdokhibani HOUJIK lamdam asida tongan ba mioi singna lambi sorokta thoraktuna Shel Khaibagi Thabak Chathaduna ASIGI matangda Chief Minister and BIREN hai State ASIGI HOUJIK OIRIBA PHIVAM ASIDA KANAGUMBA SINGNA LAMBI SOROKTA THOKTUNA Shel Khaibagi Thabak Chathaduna ASI YAMNA LAIBAK THIBANI ASIGUMBA THABAK ASI ATHUBA MATAMDA LEPPIyu HOUJIK THOKLIBA IRANG ASI LAKSHINNABA LENGAK LEIDE LENGAKNA HOUJIK ANGAMBA THAKTA HOTNADUNA IRANG ASIGI WARUSHIN PURAKNABA HOTNARE State ASIGI National Highway Sing yauna tongan ba lambi sing thinglaga Shel na chingba khomgatuna Meeyam Da Apanba Piriba Asi mathakta logi matung ina thabak laukhatlagani haina su Chief Minister na House ta thamki Kari no khoigi mi sing shu khoigi si lan chongna bani haibagi namada crisis sigi namada sorok ta paisa khairaga lan thengnani haibagi natural gumba ma Tauraga tawsi amna loser gidri masi tawinu ba police na hojik lairiba situation sida yamna emotional oibanina law advice kanoni khoigi enforcement khoigi agency mayamna su hekta lambi dura tauraga phadana phudana hakotna tawmaksu hek lairiba situation sida nungaijada ba speaker sa ado masi de khoi bhab tamidum changeba lan bu paisa khaira thengna gadro haisibo hojik karino awar pai khoi dum tawrina center dagi tawri amma dagi tawri police ki wali da haibda tawrisini ne bulletproof kun hana kutak lawe khoi hojik mine dictator yauna tara ama chauba casper lodis ne under the 20 bulletproof malani state ki people's ki safety security sina khoi ki dimaru ne ba aina yadaba pota tawriba singdudi national highway kangpokpi do obi chorchanpur do obi imphal manung do obi anywhere madudi khoi chapchaba madugi tongnana bune khoi ngasi bulletproof vehicles, mine dictator vehicles, commando sing da khoi extra mogi monthly lising manga henkal iba adagi risk area sing the trouble area sing satpa da khoi lising ohum ka hena pirai busi police sing laiba state forcing moida encouragement pibani sir aduna khoi sab chana khoi rule of law thamna ba khoi ek tawgani haisi mai thamjage sir